Image Paodam Yangi Singu, 100 Ramoksa in the Kurumjari. Nasigi, Maru Pauda, Anirak Suba, Kasum District Bodybuilding and Fitness Competition 2019, Nasi, Antokre. Baby Snami Sigi at Sumbalang Lalanjin Puto, Habi, Dabi, Torna, Mapam Kiara, Wakan from the Grey. Luinana, Green Manipur, Missiongi, Brand Ambassador, Valentina, Elangbumna, Angansing Eco Papta, Uthakre. Howzy Mapung Pau Lobirasi Kaksing District Bodybuilders Association KDBBA na All Manipur Bodybuilders Association Ambagi Makhar Sinduna Anirak Suba Kaksing District Bodybuilding and Fitness Competition 2019 Ngasi Multipurpose Community Hall Kaksing Melikai Pangthokre Thromdura Kaksing Assembly Constituency MLA Vice Rusandrana Mitung Kaksing District Bodybuilders Association ke President KSS Gunadhar na Toromapu Wabilona Ambagi Advisors Oiba National Judge NK Kojendro Amadi Master Mr. India Ketrimem Gope Anina Akanaba Mitung Singwaina Dash Punky Nasi Sangam Navado Wet Category Nasingba Kaidoktana Open Waina Atokivani Babisna Misi Yasumala Lazin Puto Hayadabi Trodonangasi Tongan Wapam Garawakat Mipam Pandra protest of Cray. Segarot Welfare Club Kashampat Limazam Lekai, Gwakatan Thanazam Lekai, Sangai Pro Mamang Lekai, Tarong Lekai, Laikurembi, Sorbon Tingel, Kaidem Lekai, Narantong, Lysam Lerk Amasong, Uripokim, Singdawakan Pumpamki, Sangai Tel, Saizang, Pelagol Club, Come Information Center, Kurai Dinsit Road Amadi, Marapai Association, Kusam Laduna, Wakan Pumpamki. Singamai Kawa Power Parks and a walk from Pamduna, Babisna Misi, causing the Hirishing the Pools every young day. Passing Kivasing condition, Yaw and Tadokadamani, Hybercola Lauke, the Labum Macon, Takelamam Leka, Mera Paibi, upon the loop, Manning Lerekna, Lamu Youth Development Organization Sangenda, Loop Asigi President, Lysom, Tagoi Lema, Sai Humudra, Member Ani, Naum Santi Devi, Sai Humundoi, Arke, Bina Devi, Sai Munipana, Nasi Upuma Pandagi, Hayang Upunipan, Makai Power, Kutang Sarai, and the Hokre. Makatan Henkigani Hari Standard Robert High Secondary School, Kansipuri Mahiroi, Ningtozam, Babisna Misi, Assemble Langin, Puto, Hibatabi, Amadi, Misiasu Yaning the Ponutuna, Querenge Bazar, the Sum, Wakan from Pamgray, Querenge Mera Paivi, upon Balum, the Sinduna, Wakan Pamda, Sarubiakiba, protesters sing up, Babisna Misi Yaning de, Misiasi Assemble Langin Puto, Lamdam Sida, Larry Sangalijadam Sing, Himunga Redoing Mon the Lakay. Manamasina, Mapi Mapa or Government, Messia, Sigi Matanga, Atubada, Sumawai, Putopu, Hike. Lamdam Sida, lied about me, Sangalajaba meeting, Bangam Dabagi, Matanga, Malakre, Bisang Sangal Lairaba, the Wasang Pinaraba, Sanum Sapairaba, Loinamak Yaba, Masidi Eco Misam Pradako, Himbaki Salapagi, you later, Aduna, Equi Tacta, Labiba, Saklaba, Eco Men, Adagi, IND. Law and order Akpiriba, police scheme Mike Dagisu, Atumba Wayan Putopiduna, Atumba Langlalangin Putopiduna, Dandi PBU. Taiwan Canada Development Organization Tagdona, Nintozam, Babisna Misi, Matanga, Tagdog, executive members singing Mipam Pamduna. Case Sigi, Nasidagi Hapta, Ama Hybidi, Lakiba Tang Trotted, Power Manunda CBI, the Sinhanaba, what Yauna, Toantuanba, what Marie Locre. Nasi Taiwan the Bangtokiwa Power from Amada Do Youth Wing Tribal Forum President Gaidon Gangmina High, Babisna Missing Matang the JSC member Amadi Kosing Racing Pazin Kibasing, Tradition Amata Yang Taruka investigation Toring Aida, Babisnagi Manunda harassment, people could lake with the money. Myroshina, Yoho Sarkari Kain Matong, condemned Toy, Amazon put the lake with the money. KSC Seolam Manunda CBI, the Senator of the Hyper Blow Crate. Gaidon Gangmi Namakata Kibada, Mishiasi, Society Havasi Yaning Day, Schoolna Silaga Hatpani, JC members in Farga case, Logatanate, Education Department, Home Department, Fell, Oide, Yamda, Sinabani Hide Lowy, Minister Education Minister Ki Concern,
oidabasi thamban amadi manipur myam yaningde sarkar na agang sing school kahan gadabani hapta amagi manungda phaki kunima condition amata yawdan tharo kadabani misi sida senaba kunima atubada serak pigadabani jesin sanction bat khongjan kuningda tagdo amadi myam mateng pangani haina phongdoke pawi mpham da tagdo women wing gi vice president maibam ina kunbi amadi women wing gi member m sitrangada su saruk yakhe thasi gi lagiba trangada aru kadarwa independence day celebration throng gi mangoi section throng la khot poina ngasi nubi police yauna kaksing district commando singna sp kaksing victoria yengkhong mieng makhada kaksing phoswa laikai da search operation sathakre miyo sanirom sport verification toromatung amuk thadoki makhata na verification tawno gi phab khotpagi paulite thasi taita bihagi patna railway station me adagi patna police amadi manipur police ki akhana team amna phakiba maoist communist party of manipur ki chairman saphamsa kangli pal yauna kcp people war group ki lusingba ani wahengmam thoi luang allies thawai lakpa sahi kuntha taruk amadi kangabam roshan sahi nipuni thoi ngasi manipur police ki kangwomana imphal international airport purakre makhoyong thasi mapanda patna court ta puthol matung ngasi imphal porakhibani saphamsa kangli pa amadi thawai lakpa ayu pung 13 amasung numijung matung da tongan flight ta imphal porakhibani kangabam roshan na numijung porakhibani makhoi ahumak lamphet police amasung prompat police station gi case kya da sena musing hairi amromda ngasi imphal west sp gi office ta pangthokpa pawmising unaba muna dig range 1 temthing ngasangwa na hai akak namo pawmo phangregi manipur police ki team ama bihar gi patna da sanction ki loina na patna police team ga khusam naduna hardins road patna junction gi haukiba august ki tang nipanda gi ahinda myoising asi phakibani mar makhata na hai kalipal haukiba 2008 ki december kunipan amadi kumapan gi lona ba hinda zen hospital security ward ki na doctor sen ki badagi mahaku phalna ba thiduna lakibani nakalam romda ngasi delhi ragi imphal tamna indigo flight lakba sasinaba saktak se paiba muslim taruk phare makoi taruk ki manungda ahum amagi aadhar card ta manipur gi mafam khargi leifam hablamba thengare adubu makoi sing adu manipur lon khangde makha tara makoi sing adu kari gidamak lakpono kari aronba leibano khanuk nabagi damak singmai police ta wahang pahang gidamak lokhat paga loinana hena kupna thizin no hodari haina dig na phonok ki ngasi press conference adu da imphal west amadi east ki sp amadi additional sp su saru yakhe malemna saptak liba manipur gi sanroi sing asigi haukiba amadi hojik leiba sarkar asina labdam asigi matam asiga sanaba state sports policy ama semdaba asi yam laibak thibani haina manipur legislative assembly gi speaker y khamsa nangase kumanlampak shooting range apangthokpa kunmapan suba all manipur shooting competition loisinbagi thromda phongdokrei mal makha tana hai hojik sanroi sing asina phagalakliba si yenglaga tangai fadra state policy semba tangai fadri haina phongdokhi ngasi kunmapan suba all manipur shooting competition loisinbaga loinana makok mathang tarpa singda mana mathum singsu yantoke ngasi gi thromatu da sunil elangam secretary manipur olympic association marangthem rasandra singh president manipur rifle association na thoromgi akhanaba amadi thoromapu oina saruk yakhe di manipur gi sanaroi singa manipur gi sports association singa manipur zati si bharat masakta mai tawi adu sports ki hagalaiba angang si tendency engkanda ngasi mamang da hogi basargar su si palu sargar su sports ki state sports policy ma matam bazar masi chen da basi da timin tuni apagi sutar matma thoina lombai homna ka besi ta da kuni musu poni green manipur mission gi brand ambassador oina manipur lengang na khangkraba valentina elangbam na kasing district ki angan sing gopak ta uthakre manipur gi hosik leiba maru koksilakla sing asibu asangba upalna thalaba singama ohingani haibagi pandamda ngasi kasing district ki angan sing gopak ta uthakibani adal gi management committee angang sing
Park Kaksingna District Forest Officer DFO Thawal amasung Range Forest Officer RFO Kaksinga Kusan naduna Nomaizing Kudingi Ayukta Leptana Satrak Kiba Sunday Eco Club ki Sharuk Ama Wena Green Manipur ki brand ambassador Wena Kankarbi Belentana Elangam Apopa Prem Kumar Apopi Saya Hyangam Makhalai Kai Butaram Opagaloina Parksan Utabagi Thromadu Pangtok Kibani Utasi Uhingansi Habigi Panam the Pangtok Kiba Special Sunday Eco Club ki Nasigi Thoramda Lions Club of Kaksing Greater ki members sing Blooming Manipur ki founder Tomba Site Academy Award Maibum Namakeso Amadi Sakna Milki Asu Uthabagi Thromadu Sargaki Adami Makedi therefore Tobal Amadi Belentana Lamungi Imun Manungi Muishinda Upambi Amadi Tisharsu Kudon Tamki Nasigi Throm Aduda Maira Putski Makedi Belentana Lamunda Asam Kudol Port Amsu Kusinaki Utasi Uhingansi Habagi Pandam the Pangtokiba Nasigi Thorunda Belentana Langam Hai Manipuri Maru Koksilakaba Sing Asida Utadana Ashanga Manipurama Ohingani Haikiba Mahaki Wakalo Nasidi Angansing Eco Park Asida Utabasida Nueva Pawi Haike Adami Secretary K.S. Surzina Punukibada Nasi Nomakaki Kalaga Utabigano Usi Hidanaba Mong the Utabu Madam Sadana Uyatatpa Amadi Singmai Temtopaki Tawak Tosi Haina Miamda Apil Torkli Masigi Magi Smani Ambassador Hapagi Noabalona Koipanamak Utasi Uhinsi Habagi Wakalunda Mayapunamok Sanction Minasi Madugi message to Manipuri Pajamiam da Medai Kutanga a Paujelsi Picheri Amutomi Divine Life English School Wabai Lamkai da class 5 Tamlibi Mairo Belintana Elangam Apopa E. Prem Kumar Singh Hyangam Makhalekaina 100 Ministers Green Mission ki brand ambassador when a Kanbinapi Damak School Siki Makeri Route and Fondroke Loinana Belintanabu environmentalist Ama or putting toward Poina Sahi Sigi August ki Tang Amadagi class 10 Paugi target tuition fee scholarship on a period in Haina Amutomi Divine Life School ki Ogai Lamkai Silam La Fondroke Library and Information Center Kaksing Likat Kibagi Lupa Pundong Sahi Palan Thorongi Sahi Ama Sumna Sathak Kadaba Tongan Thorom Singi Manusana Manipuri Tongan Pum Sing the Leba Tabuk Tagi Watarba Librarian Sing Bu Asamba Kudol Sing Tamduna Ikai Kunabu Utpagi Throm among a say Kaksing the Leba Library Information Center Auditorium the Pangtokre Nasiki Thromaduda Aren Kulsagi Tabuk Tagi Wataraba Commissioner Kangjam Radhakumar Aisna Mithung Oina Sarugyaki Aduga Kaksing Dagi Chartered Accountant Catherine Punjabina Akanaba Mithung Sing Akunma Mithung Oina Amadi Library Information Center Kaksingi President P. Shampa Zenim Samusung Rimski Chief Librarian Varamba Dr. N. Giridhari Bubon Brickfield Kaksingi Proprietor and Nopuramusung SK Foundation Kaksingi Chairman KSS Sam Koshona President Member Sing Oina Sarugyaki Nasi Ikai Kumnabut Kiba Retired Librarian Sing Adudi K. T.H. Komdon E. Lata Kishore, Dr. N. Giridhari, N. Shamu, T.H. Madhuri, N. Priyokumar, N. Krishnamohan, Chauba Amasung, Raja Rammohan Roy Library Foundation ki Misrane. Singtham Imotona Ivan Lyric, The Glorious Land of Manipur, Ngasi, Manipur Press Club ta, Pangthokpa, Thromono Phongkre, Lyric Phongki Thromadura, retired IS, Dr. R. K. Nimaina, Atul Mitunglen, environmentalist Samadi, wildlife expert, Dr. K. H. Samungona, Thromapu, Manipur Veteran Hockey Association ki President, retired Professor Soram Lokeshwar Akhanamitung Oibagalona, Manipur University ki Manipur Department ki Professor P. Gunindrona, Nasi Phongki Walaki Matanga, Warol PK. 43 Assam Rifles Samadi More Police ki Apun Team Amana, Independence Day ki Manganana border area Singda section Tharang, Lokut Pada, Naram, Pung Amga Makhairam Tarpa Dwaida. Sonjang village area dagi brown sugar charongna gram chamaga humpumanga ga konana myo ema phagat khrei brown sugar ga konana farm myo edu let kho paw hawkip sei konmanga apokpa than kho paw hawkip yang holen village more dagi ni hairi phagalaba brown sugar gram cham humpumanga adu malem ni ketel da lupa lak ni fu henbagi oigani hairi phagalaba problem yauna myo edu more police station da ngang kusina khrei hairi Swachh Bharat Mission ki makhada ngarang ayuk all Kaksing Students Union Aksu Joint Non-Government Voluntary Organization Jangbo Kaksing Amadi Kaksing Municipality na sinduna DC ki lambi nak yat lamtu sengkre lamtu sengwi thromaduda Kaksing SC
MLA Y Surchandra Kaksin District ki DC Valentina Arambum amadi SP Kaksin Victoria Yankomsu Sarvyakhe. Midday Meal Workers Union Manipurna Manipur Lenga na talib demand sing thabuk don thok trabadi lenga ki school sing da sak thong cook sing sak thong leblagani haina Midday Meal Workers Union Manipur ki President in charge Junam Ongbi Indrani Pongsin Pongdokre Irabot Bawon the Pangtok Paw Infam Amada Indrani Makatan Haiki lenga ta talib demand sing di cook oina thabuk tawjariba workers sing da tham the rupal sing traiban view midday meal sing regular post o hen view amadi sahi hupur suraba cook sing pension view haibasini man makatana hai Manipur lai balenga ke school sing punna lising tar ka chama pan ya ke mathoini school sing asida mairo sing ni ta sa thang ba pijana ba lai ba school gi cook ki tham da honorary masi lupa lising am ka tapi bamo namna usap am isa sing thong da no lupa lising amrom yawi aduga tham da numit kunirom sa thong ba cook asimana lupa lising am ka pe aduga atopa india ki state sing da di state share happy dun share ya na pe maramaduna lenga na manipur go su lenga ki school sing da mairo sing sap pijana ba sap thong ba cook singi su state share phajana pe bio lenga ka sina school phagadan se school hingadan se haiba mission ama chat pa thengnai adu school lu da leiba angang sing sap pijana honori ba singi da muktadi thodongna khandabra haina khalli haina hayaduna thong se union na warawi lenga ki school sing asida sa thangna ba ningthi na pi ba ga loina na sap thongna ba leiba cook sing asida muktasu matam na sana ba honorary masi hegadan bio loina na taliba demand se inkumja lisingani ga sura tra tu tra te tagini aikhoi demand ni cook am da tham rupal sing tara ga nipan pio haibasini atopa state singi state share ha korbasu manipur gi cook singi ringa si phaw hapidri marmasina tham gi piga da rupal sing amaka asisu sahi phar matam da oine pire masina cook sing da yamna khulung sara ba thengna hale aduga cook sing asina sak thong ba salaro haibasu sak thong laroi lokro ga ni haina school du gi oja sing na hek haidro ki hali masi sungai te maramudra lenga kasina lamdam asigi cook singi state share hapiduna top posting it state singa manana preview loidana angang sing masamo phana thambada aso thawla lobina so apel tarokle Liberty Theatre Kaksing na sai khuding eletna pangthokpa Patriots Day gi thorum thasgi trong do gi ayuk pung 13 tabda Library Information Center Kaksing gi auditorium da pangtholakani thorum gi sorok amoina mairo sing gi oiba lebak ning gi sereng sedana ba amasu pangthokani loinana numidang pung 3 tabda Liberty Theatre Kaksing gi artist sing sanaba Beti Kendriji drama utkani thorum sing athobe mithungnena Deputy Commissioner Kaksing Valentina Arambam na oigani haina Liberty Theatre Kaksing gi serolona hairi Lilong Higher Secondary School da Home Science ki lecture wenambi Sonring Muinau Mapureba Simreiso Kasarna ngarang ikang kaungra lekida Manipur Government Higher Secondary Lecturers Welfare Association Manipurna awa phongdrokle Mrs Sonring Muinau Ukhur District tagini mabuk mapau yamna faba amadi yamna mathaugi damak puning sangba loinana school gi mairo singi damakta yamna khanjaba ojamani mahar manung matam sagna lekidaba asida oja community da yamna achoba mangjaba ama oibidna tana menba menkhatpa ngamroi daba amasu leirgani haina association gi publicity and information secretary M Romeo na thadrok pa seron hairi makhata na phongruk khibada Mrs Sorin Muino gi thawaina ishor gi maphamda yamna ing sikna amasung yamna santi oina leiba orisanu amasung mahaki imung manungi awabadasu association na saru yajari haina phongdokle Jammu and Kashmir ki phibam phagalakle santi gi lambida lakle haina Union Home Minister na haikre constitution gi article sahung hundra gi makhada Jammu and Kashmir piramba special status adu lathok pana terrorism loisin kiduna sakhot pathoram thorumda kumang sakhot lagani wafam ase Vice President M Venkaiah Naidu na office pa sahi ani mapung pharapagi maramda iba like listening learning and leading like phongbagi thoramda Home Minister Amit Shah na haiki bani upper house Rajya Sabha gi chairman oina fazana thabak tawagi maramda iba like adu Chennai da phongbagi thoramda pangthoki bani thoramda wangangda Information and Broadcasting Minister Prakash Javadekar na haiki bada Kashmir da mapung phana shanti leire tampak adu da tear gas gi sel ama phawa kapagi paw leitre ngasi phongkhiba Vice President M Venkaiah Naidu gi like listening learning and leading hybrid Vice President gi biang ulabagi thodok chahum kunthra gi maramda iri Vice President na sahi ani office pirate pagi matangda phajana iri hainasu mahanu khata na phongloke
नुमित तरेनी लेप्तना नोंग चुरपदगी मध्य प्रदेश द सेलिबा तुरेल कयागी इमाई पाक्थोक्तुना डिस्ट्रिक्ट कयादा इसाउ थोक्ले नोंग चुबगा मरी लेना थौदोकसिंग द सिकिबा मिगी मसिंग कुंथ्रागा निथोय सुख्रे नर्मदा टाप्ती चंबल फरवती कसिपरा अनास बलवनी रूपरेल अमसोंग सुकत तुरेल सिंगी इमाई खुदोंग थिबा थाक्तगी वांग सेली दाम कुनिपानी मनुंग दाम तरेतगी सिंग थादरोकली बरवानी डिस्ट्रिक्ट सावा सरदार सरोवर डाम दगी सिंग ना खुंगंग तरा तुमजिन किबदगी इमुंग मरफु मवागी मियोय सिंग साफगदा मफमदा होंगो हनख्रे बरवानी डिस्ट्रिक्ट कलेक्टर अमित तोमारना हाइकिबदा नर्मदा तुरेल की तोरबान सिंग की थरप याय सुकत अमसोंग अनास तुरेल सिंग की तोरबान सिंग दी मफम कया किंथरे हाइकी मध्य प्रदेश की रेवेन्यू मिनिस्टर गोविंद सिंह राजपूतना इचाउगी फिल्म नौटकतगी येसिनख्रे हाइरी हौजिक अरोइबदा मरोय पाव अमन पिजरी अनिरक सुबा कक्सुम डिस्ट्रिक्ट बॉडी बिल्डिंग एंड फिटनेस कंपटीशन 2019 असी आंथोक्रे बेबिसना मिसिगी अचुम बलंगला लंजिन पुथो हाइबी दाबी तोरना मफम कियादा वकत मिफम फमनख्रे लोइनना ग्रीन मणिपुर मिशन की ब्रांड एम्बेसडर वैलेंटिना एलांगबमना अंगानसिंग इको पार्क ता उठाख्रे ngasi di padum sadok saba matang ngasi da loijare byambu amuk hana khurumjari